ꯄꯥꯝꯍꯩꯕ ꯃꯥꯁꯨ ꯑꯉꯥꯡ ꯃꯁꯥꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅ ꯇꯪ ꯇꯥꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕꯒꯤ ꯋꯥꯁꯤ ꯀꯨꯏꯊꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯈꯟꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯪꯂꯨꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯃꯁꯥꯅ ꯗꯤꯁꯤꯖꯟ ꯂꯧꯖꯔꯒꯦ ꯈꯟꯅ, ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯤꯕꯁꯤꯗ ꯃꯀꯣꯛꯇꯨ ꯁꯥꯔꯤ꯫ ꯑꯉꯥꯡ ꯃꯉꯣꯟꯗ ꯅꯣꯟꯖꯔꯨꯕꯁꯨ ꯃꯥ ꯇꯁꯦꯡꯅ ꯇꯜꯂꯤ, ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯊꯥꯗꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯇꯟꯕꯅꯤ꯫ ꯃꯃꯥ ꯃꯥꯅ ꯐꯅ ꯍꯥꯏꯔꯝꯂꯕꯁꯨ ꯅꯨꯄꯤꯗꯨꯗꯗꯤ ꯃꯥ ꯄꯥꯎ ꯍꯟꯅ ꯐꯥꯎꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯊꯥꯗꯣꯏꯗ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯒ ꯍꯤꯞꯊꯈꯤ꯫ ꯀꯨꯏꯍꯧꯗꯦ ꯃꯇꯝꯁꯨ ꯀꯣꯂꯦꯖꯀꯤ ꯂꯥꯁ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯌꯨꯝꯗꯒꯤ ꯄꯥꯛꯅ ꯆꯠꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯤ ꯑꯗꯨꯃꯛ ꯄꯨꯜꯂꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯜꯂꯨꯕ ꯇꯧꯗ꯭ꯔꯤ꯫ ꯈꯥꯒꯦꯝꯕ ꯃꯥꯅꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ, ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯇꯦꯛꯁ ꯊꯥꯕꯁꯨ ꯂꯦꯞꯇꯦ꯫ ꯊꯥꯗꯣꯏ ꯃꯥꯅꯁꯨ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯑꯁꯨꯝ ꯈꯥꯒꯦꯝꯕꯒ ꯂꯣꯏꯅꯔꯛꯄꯅ ꯋꯥꯈꯜꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯈꯥꯒꯦꯝꯕꯗꯨ ꯊꯥꯗꯣꯏꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯜꯂꯣ꯫ ꯊꯥꯗꯣꯏꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯐꯣꯟ ꯂꯥꯛꯈꯤꯕꯗꯨ ꯑꯣꯛꯇꯨꯅ ꯃꯅꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯐꯣꯟꯗꯨꯗꯒꯤ ꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯗ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯈꯨꯝꯂꯛꯏ꯫ ꯀꯅꯥꯅꯣ? ꯇꯨꯝꯃꯤꯔꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ? ꯀꯩꯅꯣ ꯉꯥꯛꯇ ꯇꯨꯝꯒꯦ, ꯊꯝꯃꯣ ꯑꯝꯇ꯫ ꯍꯩ ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯑꯁ ꯀꯩꯅꯣꯃꯦ ꯌꯥꯝ ꯌꯦꯠꯂꯤ ꯑꯣꯏꯕ, ꯃꯤ ꯇꯨꯝꯇ ꯁꯤꯡꯉꯣꯃꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦꯕ꯫ ꯊꯥꯗꯣꯏ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯁꯤꯡꯉꯦ, ꯍꯥꯏꯔꯛꯑꯣ꯫ ꯐꯝꯃꯣ ꯐꯖꯅ, ꯍꯤꯞꯄꯒ ꯋꯥ ꯍꯥꯏꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ꯫ ꯑꯁ ꯊꯥꯗꯣꯏꯗꯨ ꯍꯛꯀꯥꯝꯒ ꯋꯥ ꯋꯥ ꯆꯟꯈꯩ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯁꯥꯗꯨ ꯅꯥꯛ ꯌꯦꯠꯇ ꯂꯩꯗꯨꯅ ꯇꯤꯡꯊꯣꯛꯏ꯫ ꯍꯥꯏꯔꯛꯑꯣ, ꯀꯩꯒꯤꯅꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯇꯨꯝꯁꯤꯜꯂꯤꯗꯤ? ꯑꯩꯗꯣ ꯉꯁꯥꯏ ꯀꯣꯛ ꯆꯤꯛꯑꯦꯅ ꯍꯤꯞꯄꯝꯕꯅꯦ, ꯑꯗ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯀꯣꯜ ꯇꯧꯔꯛꯄꯅꯦ, ꯌꯥꯝ ꯀꯥꯏꯔꯕꯣ? ꯇꯥꯅꯤꯡꯗꯦꯗ, ꯅꯪꯒꯤꯗꯨꯕꯨ ꯑꯣꯚꯔ ꯆꯠꯁꯤꯟꯕꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯤ꯫ ꯉꯥꯏꯈꯣ, ꯅꯪ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯀꯥꯏꯗꯅꯣꯝ ꯆꯠꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯍꯥꯏꯗꯤ ꯍꯥꯏꯕꯅꯤ, ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯥꯃꯣꯅ ꯃꯔꯣꯜ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯑꯣ ꯐꯩꯅꯦ ꯅꯣꯏꯗꯤ, ꯍꯥꯏꯅ ꯍꯥꯏꯅ ꯊꯕꯛ ꯑꯃꯕꯨ ꯇꯧꯈꯤꯗꯧꯔꯤ꯫ ꯑꯩꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯏꯁ ꯀꯗꯥꯏꯗꯤ ꯊꯕꯛꯅꯣꯃꯦ? ꯑꯗꯨ ꯉꯥꯏꯈꯣ, ꯅꯣꯏ ꯂꯩꯀꯥꯏꯒꯤꯗ ꯁ꯭ꯀꯨꯜ ꯄꯨꯕꯒꯤ ꯍꯥꯏꯅꯕꯗꯨꯗꯤ ꯀꯝꯗꯧꯔꯒꯦ? ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯤ? ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯅꯤ, ꯃꯥꯅꯕꯨꯗꯤ ꯑꯩꯗꯣ ꯖꯣꯏꯟ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯌꯦ꯫ ꯏꯁ ꯃꯤꯗꯤ ꯑꯣꯖꯥ ꯑꯣꯏꯈꯤꯗꯧꯔꯦꯀꯣ, ꯌꯥꯗꯦꯀꯣ꯫ ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯁꯦ? ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯗꯤ? ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨ ꯅꯠꯇꯦ, ꯁꯤꯗꯤ ꯑꯩꯅ ꯍꯪꯕꯒꯤ ꯅꯪꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯑꯣ ꯑꯩ ꯀꯣꯛꯀ ꯆꯤꯛꯄꯗꯨꯗ ꯂꯣꯏꯅ ꯀꯥꯎꯔꯨꯔꯦ, ꯉꯁꯥꯏꯗ ꯌꯨꯝꯗ ꯂꯥꯛꯑꯒ ꯍꯥꯏꯔꯝꯕꯅꯦ, ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯏꯅꯤ꯫ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩ꯫ ꯈꯪꯗꯦꯗ, ꯑꯦꯛꯖꯥꯝꯕꯨꯗꯤ ꯑꯩꯁꯨ ꯃꯈꯜ ꯃꯈꯜ ꯈꯔꯗꯤ ꯊꯥꯅꯤꯡꯉꯤ, ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯟꯕꯅꯤꯅ ꯑꯣꯏꯗꯧ ꯃꯥꯟꯗꯦꯗ꯫ ꯍꯩ ꯄꯨꯛꯅꯤꯡꯅ ꯄꯥꯝꯂꯕ, ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯕ, ꯏꯁꯥꯅ ꯉꯝꯗꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯕꯅꯤ ꯑꯄꯪꯕꯤ꯫ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯄꯥꯎ, ꯑꯦꯛꯖꯥꯝꯗꯣ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯪꯒꯤꯁꯨ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯣ? ꯄꯥꯅꯤꯡꯕ ꯀꯥꯟꯗ ꯄꯥꯔꯒ ꯂꯣꯏꯔꯦ, ꯍꯧꯖꯤꯛꯀꯥꯗꯤ ꯅꯣ ꯎꯄꯥꯏ꯫ ꯌꯦꯡꯈꯤꯅꯤ ꯃꯇꯝ ꯈꯔꯗꯤ, ꯈꯪꯗꯦꯗ ꯇꯣꯛꯑꯣ ꯁꯤ ꯋꯥꯔꯤꯁꯦ꯫ ꯑꯩꯁꯨ ꯍꯧꯖꯤꯛ ꯊꯥꯗꯣꯏ ꯑꯦꯛꯖꯥꯝꯁꯦ ꯇꯥꯃꯣꯅ ꯌꯥꯝꯃꯟꯗꯕꯩꯅꯤ꯫ ꯍꯣꯏ ꯑꯩꯅꯕꯨꯗꯤ ꯄꯥꯝꯖꯕ ꯑꯣꯏꯕ, ꯑꯗ ꯁꯨꯝ ꯇꯟꯁꯤꯜꯂꯛꯑꯕ꯫ ꯍꯩ ꯕꯦꯝꯃ, ꯃꯝꯁꯤꯜꯂꯛꯑꯦꯅꯦ, ꯃꯄꯥꯟꯗ ꯐꯤꯒꯁꯦ ꯃꯌꯥꯝ ꯐꯧꯍꯧꯔꯤꯅꯤ ꯅꯪꯕꯣ, ꯍꯩ ꯇꯥꯕ꯭ꯔꯣ? ꯊꯥꯗꯣꯏ ꯐꯣꯟꯗꯨ ꯈꯖꯤꯛ ꯃꯈꯥꯗ ꯊꯥꯡꯊꯗꯨꯅ ꯍꯣꯏ ꯏꯃꯥ ꯐꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯈꯥꯒꯦꯝꯕ ꯑꯩ ꯃꯥꯅ ꯀꯧꯔꯦ, ꯑꯝꯇ ꯊꯣꯛꯈꯤꯒꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯈꯤ꯫ ꯈꯥꯒꯦꯝꯕꯗꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ, ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯊꯩ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯄꯥꯡꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤꯁꯤꯕꯣ? ꯀꯨꯏꯔꯦ, ꯆꯍꯤ ꯑꯃꯅꯤꯗꯤ ꯍꯦꯜꯂꯛꯏ ꯏꯆꯦꯜꯁꯤꯗꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯅ ꯍꯥꯏꯕ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯍꯩꯅꯗꯕ ꯃꯑꯣꯡꯗꯤ ꯎꯠꯂꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯀꯤꯔꯤꯁꯦ? ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ꯫ ꯑꯇꯣꯝꯕ, ꯑꯇꯣꯝꯕ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯃꯧꯅꯦ꯫ ꯑꯁꯤꯅꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯍꯣꯏ ꯍꯣꯏ꯫ ꯈꯥꯒꯦꯝꯕꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯂꯤꯚꯤꯡ ꯔꯨꯝꯗꯨꯗ ꯃꯌꯥꯝꯕꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ? ꯐꯝꯃꯨꯅꯦ꯫ ꯈꯥꯒꯦꯝꯕꯗꯨ ꯐꯝꯃꯤ, ꯑꯗꯨꯒ ꯃꯌꯥꯝꯕꯗ ꯌꯦꯡꯂꯛꯏ꯫
ꯄꯥꯝꯍꯩꯕꯅ ꯑꯩꯅ ꯅꯣꯏ ꯗꯥ ꯖꯣꯅꯤꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯥꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯂꯩꯐꯝ ꯆꯥꯐꯝꯗꯨꯅ ꯃꯥꯒ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯁꯤꯅ ꯍꯥꯏꯕꯅꯤ ꯇꯥꯃꯣ ꯑꯦꯛꯖꯥꯝꯒꯤꯗꯤ ꯀꯝꯗꯧꯕ ꯑꯦꯛꯖꯥꯝꯒꯤꯗꯤ ꯑꯥꯗ ꯂꯩꯔꯒ ꯐꯖꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧ ꯅꯣꯏ ꯗꯥ ꯖꯣꯅꯤꯅꯁꯨ ꯈꯪꯗꯕꯁꯤꯡꯗꯣ ꯃꯥꯏꯟ ꯇꯥꯛꯆꯅꯤ ꯀꯣꯆꯤꯡ ꯑꯃꯁꯨ ꯌꯥꯎꯊꯣꯛ ꯑꯥꯗꯅ ꯍꯦꯟꯅ ꯐꯦꯁꯤꯂꯤꯇꯤꯗꯣ ꯐꯪꯕꯁꯨ ꯍꯦꯟꯒꯅꯤ ꯍꯣꯏ ꯇꯥꯃꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯨꯏꯗꯕꯤ ꯆꯠꯅꯕ ꯇꯧꯁꯤ ꯅꯪꯁꯨ ꯑꯥꯗ ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯅꯤꯡꯉꯣꯏ ꯃꯌꯥꯝꯕ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯕ ꯊꯣꯛꯈꯤꯕꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯔꯦꯝꯁꯟꯗ ꯀꯣꯜ ꯇꯧꯏ ꯔꯦꯝꯁꯟꯁꯨ ꯀꯣꯜꯗꯨ ꯔꯤꯡ ꯈꯔ ꯆꯠꯂꯒ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯐꯣꯟꯒ ꯇꯧꯔꯤꯁꯤꯅ ꯑꯣ ꯁꯟꯗꯦ ꯅꯠꯇ꯭ꯔꯣ ꯀꯣꯂꯦꯖ ꯂꯣꯏꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡꯒ ꯂꯣꯏ ꯀꯥꯎꯔꯕ ꯀꯩꯅꯣ ꯑꯣ ꯅꯨꯃꯤꯠ ꯃꯁꯤꯡ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯁꯥꯔ ꯍꯣꯏꯗꯤ VIPꯅꯤꯅ ꯁꯨꯝ ꯊꯥꯖꯗꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯗꯤ ꯃꯪ ꯂꯥꯏꯅ ꯏꯊꯟꯇ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ ꯌꯦꯡꯖꯔꯤꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯩ ꯋꯥꯏꯒꯦꯁꯦ ꯍꯣꯏꯅꯦ ꯍꯥꯏꯌꯨꯅꯦ ꯅꯣꯏ ꯃꯁꯇꯔꯗꯣ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯧꯔꯒꯦ ꯍꯥꯏꯔꯣ ꯑꯁ ꯑꯩꯗꯤ ꯇꯧꯕꯨ ꯇꯧꯔꯣꯏꯁꯤꯔ ꯈꯜꯂꯤꯅꯤ ꯁꯦꯜꯅꯒ ꯄꯥꯏꯗꯕꯒ ꯍꯟꯗꯛꯀꯤ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯗꯨꯗ ꯑꯗꯨꯗꯕꯨꯗꯤ ꯌꯥꯎꯔꯨꯕꯅꯤ ꯑꯗꯣ ꯑꯦꯛꯖꯥꯝ ꯋꯥꯠꯂꯤ ꯈꯪꯗꯦ ꯀꯣꯛꯀ ꯉꯥꯎꯏꯗ ꯇꯧꯐꯝ ꯈꯪꯗꯦꯕ ꯑꯦ ꯅꯇꯣꯝꯇꯔꯥ ꯑꯩꯁꯦ ꯅꯠꯇꯦ ꯊꯧꯖꯥꯜꯁꯨ ꯌꯥꯎꯏ ꯃꯥꯕꯨꯗꯤ ꯃꯦꯗꯤꯀꯦꯜ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯇꯩꯗꯤ ꯄꯥꯁ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯅꯤ ꯑꯩꯅ ꯂꯋꯥꯏ ꯑꯉꯥꯡ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣꯕ ꯅꯣꯏꯅ ꯍꯟꯗꯛ ꯃꯔꯛ ꯄꯨꯛꯆꯦꯜ ꯑꯃ ꯇꯧꯔꯛꯏꯗꯣ ꯑꯩꯉꯣꯟꯗꯒꯗꯤ ꯀꯔꯤꯝ ꯍꯥꯏꯔꯝꯄꯣꯠꯇꯦꯕ ꯅꯣꯏꯅ ꯍꯧꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯑꯥꯗ ꯃꯤꯔꯝꯗ ꯆꯠꯇꯣꯏꯁꯦ ꯆꯠꯂꯝꯗꯕꯁꯨ ꯌꯥꯏ ꯃꯤꯅꯥꯏ ꯑꯅꯤ ꯅꯣꯏꯗ ꯁꯤꯔꯣ ꯑꯦ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯑꯣ ꯆꯠꯈ꯭ꯔꯒꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯕ ꯋꯥꯔꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯀꯥꯏꯗꯅꯣꯃꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯂꯒ ꯑꯣꯏꯅ ꯍꯥꯏꯒꯦꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯪ ꯍꯧꯔꯝꯗꯕꯒꯤ ꯃꯔꯝꯗꯤ ꯅꯪ ꯑꯥꯗ ꯃꯄꯥꯟ ꯂꯝꯗ ꯃꯈꯥ ꯇꯝꯅꯤ ꯑꯦꯛꯖꯥꯝ ꯃꯈꯜ ꯃꯈꯜ ꯊꯥꯅꯤ ꯍꯥꯏꯕꯗꯨꯗ ꯍꯧꯔꯨꯔꯒ ꯅꯪꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯤꯗ ꯌꯥꯔꯦ ꯍꯩꯄꯥꯗꯤ ꯅꯣꯏꯅ ꯍꯩꯁꯤꯡꯕ ꯍꯦꯟꯃꯟꯕꯩꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤꯁꯦ ꯈꯪꯉꯕ ꯍꯣꯏꯅꯦ ꯑꯗꯨ ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣꯕ UKꯗ ꯑꯦ ꯅꯪ UKꯗꯨꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯕ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦ ꯅꯪꯁꯨ ꯑꯣ ꯊꯥꯖꯗ꯭ꯔꯒ ꯇꯣꯛꯑꯣ ꯑꯩ ꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗꯔꯅ ꯈꯜꯂꯒ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩ ꯀꯣꯛ ꯉꯥꯎꯏ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪ ꯅꯁꯥꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯗꯥ ꯖꯣꯅꯤ ꯈꯪꯉꯤꯗꯅ ꯍꯣꯏꯅꯦ ꯅꯣꯏ ꯇꯥꯃꯣꯏ ꯃꯃꯥꯟꯅꯕꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯃꯥꯒꯤ ꯃꯅꯥꯛꯇꯅꯤ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯃꯥꯗꯣ UKꯗ ꯂꯩ ꯑꯗꯨꯒꯤ ꯃꯥꯁꯇꯔꯁꯇꯨ ꯑꯥꯗ ꯑꯣꯏꯅ ꯇꯧꯔꯨꯔꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯖꯟꯖꯥꯅꯤꯗ ꯇꯥꯃꯣꯒ ꯗꯥ ꯖꯣꯅꯤꯒꯅ ꯑꯩꯒꯤ ꯆꯦ ꯆꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯤ ꯃꯅꯥꯎꯁꯦ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯇꯧꯖꯔꯤꯅꯤ ꯅꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯅꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯤꯝ ꯑꯣꯏꯖꯔꯤꯁꯦ ꯌꯥꯔꯦ ꯑꯝꯇ ꯊꯋꯥꯏꯅ ꯊꯋꯥꯏ ꯋꯥꯕꯅꯤ ꯅꯉꯣꯟ ꯇꯥꯏꯅꯔꯛꯀꯅꯤ UKꯗ ꯆꯠꯂꯝꯗꯥꯏꯒꯤ ꯊꯋꯥꯏ ꯋꯥꯏꯔꯣ ꯅꯠꯇꯦ ꯐꯥꯒꯤ ꯅꯠꯇꯦ ꯚꯥꯏ ꯑꯩ ꯊꯥꯗꯣꯏꯗ ꯀꯝꯗꯧꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯃꯃꯤꯗ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯗ꯭ꯔꯣ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ ꯌꯥꯔꯛꯇ꯭ꯔꯁꯨ ꯃꯍꯨꯠꯅꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯐꯣꯡꯍꯧꯔꯣ ꯍꯥꯏꯗꯅ ꯈꯪꯗꯦ ꯑꯩꯁꯦ ꯌꯥꯝ ꯄꯥꯡꯗꯕ ꯃꯤ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯡꯗꯕ ꯅꯠꯇꯦ ꯍꯣꯃꯣꯁꯨ ꯂꯩꯕ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯉꯥꯡꯗꯣ ꯑꯩꯅ ꯑꯩꯁꯦ ꯃꯨꯟꯅ ꯇꯥꯎ ꯑꯩ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯔꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯆꯪꯈ꯭ꯔꯗꯤ 2 yearsꯀꯤ ꯃꯇꯨꯡꯗꯅꯤ ꯊꯣꯛꯂꯛꯇꯣꯏꯁꯦ ꯆꯍꯤ 2 ꯑꯩ ꯃꯥ ꯎꯅꯗꯅ ꯂꯩꯗꯣꯏꯁꯦ ꯚꯥꯏ ꯌꯥꯝ ꯋꯥꯅꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯒꯦ ꯍꯥꯏꯕꯁꯨ ꯅꯪꯗꯤ ꯌꯥꯗꯦ ꯅꯪꯅ ꯐꯖꯅ ꯇꯧꯒꯦ ꯍꯩꯄꯥ ꯁꯥꯕꯤꯅꯣꯅ ꯑꯩꯈꯣꯏꯗ ꯊꯤ ꯆꯩꯈꯤꯗꯥꯏꯅꯦ ꯍꯧꯖꯤꯛꯇ ꯅꯪ ꯅꯤꯡꯉꯝꯃꯝꯃꯔꯣꯏꯅꯦ ꯑꯗꯨ ꯉꯥꯏꯈꯣ ꯑꯩ ꯊꯥꯗꯣꯏꯗ ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯍꯥꯏꯔꯣꯔꯥ ꯉꯥꯏꯈꯣ ꯂꯥꯛꯂꯤꯕ ꯗꯦꯠ 17ꯁꯦ ꯃꯥꯒꯤ ꯕꯥꯔꯊꯗꯦꯅꯤ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯔꯣ ꯈꯥꯒꯦꯝꯕ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯁꯦꯞꯇꯦꯝꯕꯔ 17ꯗ ꯍꯣꯏ ꯍꯧꯖꯤꯛꯅ ꯖꯨꯂꯥꯏ ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔ ꯇꯥꯅ ꯑꯩꯁꯦ ꯉꯥꯏꯗꯣꯏꯕ ꯃꯥꯒꯤ ꯕꯥꯔꯊꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯅꯪꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯕꯅ ꯐꯠꯇ꯭ꯔꯣ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯈꯨꯕꯥꯛꯀ ꯆꯥꯕꯗꯨꯔꯣ ꯅꯪꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯜ ꯂꯩꯔꯗꯤ ꯅꯥꯄꯥ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯄꯤ ꯀꯣꯏ ꯐꯪꯒꯅꯤ ꯌꯥꯔꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤ ꯊꯝꯃꯣ ꯑꯝꯇ ꯉꯥꯏꯈꯣ ꯍꯣ ꯏꯇꯨꯁꯦ ꯋꯦꯇꯤꯡ 2ꯔꯛ ꯁꯨꯔꯦ ꯑꯃꯨꯛ ꯈꯠꯅꯍꯟꯕꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯨꯄꯤ ꯐꯪꯗꯕꯧ ꯍꯣ ꯊꯝꯃꯣ ꯑꯩ ꯅꯨꯡꯗꯥꯡ ꯇꯧꯔꯛꯀꯦ ꯊꯝꯃꯦꯀꯣ ꯐꯣꯟꯗꯨ ꯀꯛꯈꯤ ꯈꯥꯒꯦꯝꯕ ꯐꯣꯟꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯣꯏꯒꯤꯒ ꯊꯝꯈꯤꯕꯩ ꯋꯥꯅꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯀꯥꯈꯠꯈꯤ ꯀꯤꯆꯟꯗꯅꯤ ꯄꯥꯝꯍꯩꯕꯗꯨ ꯐꯝꯗꯨꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩ ꯅꯥꯀꯜꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ ꯆꯥꯛ ꯊꯣꯡꯂꯤ ꯑꯆꯧꯕ ꯐꯣꯟꯗꯨꯗ ꯑꯗꯨꯝ ꯌꯦꯡꯅ ꯈꯨꯝꯂꯛꯏ ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯕ ꯅꯠꯇ꯭ꯔꯣ ꯋꯥꯍꯪꯗꯨꯗ ꯄꯥꯝꯍꯩꯕ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯏ ꯇꯥꯗ꯭ꯔꯣ ꯅꯨꯄꯤꯗꯨꯒ ꯀꯔꯤ ꯍꯥꯏꯅꯔꯦ ꯅꯣꯏ ꯑꯅꯤ ꯋꯥ ꯆꯝꯊꯣꯛꯅꯔꯕ ꯅꯠꯇ꯭ꯔꯣ ꯆꯝꯊꯣꯛꯅꯗꯦ
ꯂꯩꯃ ꯃꯆꯥꯗ ꯌꯦꯡꯂꯛꯏ꯫ ꯏꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯈꯔ ꯀꯨꯏꯔꯕ ꯃꯥꯜꯂꯤꯗ ꯑꯆꯧꯕ꯫ ꯏꯃꯥ, ꯇꯁꯦꯡꯅ ꯑꯩ ꯑꯉꯥꯡꯗꯨꯗ ꯍꯥꯏꯖꯕ ꯅꯣꯟꯖꯕ ꯇꯜꯂꯤ꯫ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯑꯉꯥꯡꯗꯨꯗ ꯀꯃꯥꯏꯅ ꯅꯣꯟꯖꯗꯣꯏꯅꯣ? ꯍꯩ, ꯅꯪꯅ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦꯅꯦ꯫ ꯅꯣꯟꯖꯧ ꯍꯥꯏꯖꯧ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯅꯣꯏ ꯑꯅꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯈꯤꯕꯗꯣ ꯁꯦꯡꯗꯣꯛꯅꯧ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯗ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯦ ꯅꯣꯟꯖꯔꯦ ꯍꯥꯏꯗꯅ ꯂꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯃꯁꯥꯃꯛꯅ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯛꯑꯣꯏ꯫ ꯁꯤꯃꯗꯤ ꯏꯃꯥ ꯏꯆꯥꯗ ꯍꯥꯏꯒꯦ꯫ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯕ ꯃꯥꯟꯕꯅꯤ ꯋꯥꯍꯩꯗꯗꯤ, ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯅꯨꯡꯁꯤꯕꯅ ꯌꯥꯝ ꯍꯦꯟꯕꯅꯤ꯫ ꯏꯃꯥ ꯑꯩꯁꯦ ꯅꯨꯄꯤ ꯃꯁꯦꯜ ꯀꯟꯈꯠꯅꯩꯔꯣ? ꯍꯩ, ꯀꯟꯈꯠꯅꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯅꯣꯏ ꯑꯅꯤ ꯐꯖꯅ ꯂꯣꯏꯅꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅ ꯈꯔ ꯍꯦꯟꯅ ꯏꯀꯥꯏ ꯈꯪꯂꯣꯏꯗꯕꯅꯤ꯫ ꯏꯁ, ꯑꯉꯥꯡ ꯊꯨꯠ ꯂꯥꯎꯕꯤꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯗꯧꯔꯤꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯁꯦ꯫ ꯍꯩ ꯑꯆꯧꯕ, ꯉꯥꯡꯂꯒ ꯁꯨꯝ ꯕꯨꯗꯨ ꯆꯨꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ꯫ ꯅꯨꯄꯤꯗꯣ ꯄꯥꯎ ꯐꯥꯎꯅꯔꯨꯁꯨ ꯆꯠꯂꯣ꯫ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯛꯀꯗꯕꯅꯤ꯫ ꯑꯩꯗꯤ ꯐꯥꯎꯕ ꯇꯜꯂꯤ꯫ ꯏꯃꯥ ꯍꯦꯛ ꯐꯥꯎꯕꯤꯔꯣ꯫ ꯆꯝꯊꯣꯛꯅꯒꯗꯧꯔꯤꯕꯁꯦ ꯑꯩꯒ ꯅꯠꯇꯤꯌꯦ ꯅꯪꯒꯅꯦ꯫ ꯉꯥꯏꯈꯣꯅꯤ ꯏꯃꯥ, ꯅꯨꯄꯤꯁꯦ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯕ? ꯅꯨꯄꯤꯒꯤꯗꯤ ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯑꯔꯥꯏꯕꯤ ꯅꯃꯥ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯚꯣꯠꯀ ꯂꯦꯞꯇꯅ ꯀꯥꯔꯛꯈ꯭ꯔꯕ ꯏꯃꯥꯟꯅꯕꯤ ꯑꯐꯥꯎ ꯑꯐꯥꯎꯕꯤ ꯗꯣꯛꯇꯔ, ꯂꯣꯌꯔ, IPS ꯑꯣꯏꯕ ꯂꯩ꯫ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯈꯛꯇꯅꯤ, ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯃꯥꯟꯅꯅ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯑꯩ ꯑꯃꯠꯇ ꯄꯥꯝꯗꯦꯅꯦ ꯑꯆꯧꯕ꯫ ꯌꯦꯡꯉꯣ, ꯅꯨꯄꯤ ꯂꯧꯕꯗ ꯃꯃꯥ ꯌꯦꯡꯉꯣ ꯍꯥꯏꯅꯗ꯭ꯔꯣ? ꯑꯣ, ꯏꯃꯥꯒꯤ ꯋꯥꯁꯤꯅ ꯍꯥꯏꯕꯗꯤ ꯊꯥꯗꯣꯏꯒꯤ ꯃꯃꯥꯗꯤ ꯌꯥꯝ ꯐꯩ, ꯏꯃꯥꯅ ꯍꯦꯛ ꯄꯥꯝꯕꯗꯨ ꯊꯣꯛꯏꯁꯤꯅꯤꯅꯦ꯫ ꯍꯣꯏ, ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯕꯁꯨ ꯀꯥꯏꯗꯦ ꯏꯃꯥꯒꯤꯗꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯁꯨ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯤ, ꯉꯥꯎꯁꯤꯟꯅꯕꯤ, ꯃꯇꯝꯁꯤꯒꯤ ꯃꯀꯛ ꯃꯔꯥꯡ ꯁꯦꯠꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯨ ꯅꯠꯇꯦ꯫ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯇꯠ ꯃꯔꯥꯡ ꯍꯦꯛ ꯎꯕꯗ ꯊꯩꯔꯒ ꯆꯠꯄ ꯐꯥꯎꯕ ꯍꯦꯛ ꯇꯜꯂꯤ꯫ ꯑꯗꯨꯅ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯕ ꯅꯨꯄꯤ ꯊꯤꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯄꯥꯝꯃꯤꯅꯤ, ꯅꯨꯡꯁꯤꯔꯤꯅꯤ, ꯁꯦꯜ ꯄꯥꯏꯔꯕꯅꯤ, ꯃꯁꯛ ꯐꯖꯔꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯗꯨꯗ ꯂꯦꯞꯀꯗꯕ ꯅꯠꯇꯦ꯫ ꯁꯦ, ꯅꯨꯄꯤ ꯊꯤꯕ, ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯆꯪ ꯑꯣꯏꯕꯗꯨ ꯈꯜꯂꯒ ꯂꯧꯈꯠꯀꯗꯕ꯫ ꯂꯣꯏꯔꯛꯄꯗꯗꯤ ꯁꯦ ꯑꯗꯨꯝ ꯑꯊꯤꯕꯁꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯝꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯏꯃꯥꯒꯤꯁꯤ ꯊꯥꯗꯣꯏꯕꯨꯔꯣ? ꯏꯃꯥ ꯍꯦꯛ ꯄꯦꯝꯃ, ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯁꯦ ꯅꯅꯥꯎ ꯅꯨꯄꯥꯗꯨꯗ ꯑꯣꯏꯔꯕꯗꯤꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯨꯄꯤꯗꯨꯗ ꯀꯣꯜ ꯇꯧꯈ꯭ꯔꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯗꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ, ꯉꯁꯥꯏꯗꯒꯤ ꯇꯥꯁꯤꯜꯂꯤꯅꯤ꯫ ꯏꯃꯥꯒꯤꯗꯣ ꯀꯔꯤ ꯁꯣꯏ, ꯀꯥꯏꯗ ꯂꯧꯁꯤꯟꯕ ꯌꯥꯏ ꯌꯥꯗꯦꯅ꯫ ꯍꯩ, ꯅꯪ ꯁꯣꯏꯗꯅ ꯑꯩꯅꯅꯦ ꯈꯥꯕꯩꯁꯤꯅ ꯊꯧꯒꯜ ꯇꯧꯔꯛꯄ ꯁꯣꯏꯔꯔꯣꯏ꯫ ꯌꯥꯔꯦ, ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯒꯦꯔꯥ ꯁꯣ ꯅꯪꯒꯤ ꯀꯥꯗ꯫ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯆꯪꯂꯛꯎ, ꯑꯩ ꯆꯥꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯊꯣꯡꯈꯤꯒꯦ꯫ ꯁꯣ꯫ ꯄꯥꯝꯍꯩꯕꯗꯨ ꯅꯣꯛꯏ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅ꯫ ꯍꯩ, ꯁꯥꯎꯗꯦ, ꯏꯃꯥ ꯁꯥꯎꯗꯦ, ꯆꯠꯂꯣ ꯁ꯭ꯋꯥꯏꯗ꯫ ꯄꯥꯝꯍꯩꯕꯁꯨ ꯃꯃꯥꯅ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯏ꯫ ꯃꯃꯥꯅ ꯑꯃ ꯍꯥꯏ, ꯃꯥꯅ ꯑꯃ ꯈꯨꯝꯃꯤ꯫ ꯂꯩꯃꯗꯨ ꯁꯥꯎꯅꯤꯡꯂꯛꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯀꯥꯗ ꯐꯣꯟꯗꯨ ꯃꯦꯠꯅ ꯀꯥꯈꯠꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯅꯥꯅꯅꯣꯝꯃ ꯃꯤꯁ ꯀꯣꯜ ꯄꯤꯔꯛꯄꯒꯤ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯐꯠ ꯀꯣꯜ ꯂꯥꯛꯄꯒꯤ ꯆꯣꯡꯊꯣꯛꯂꯝꯂꯒ ꯃꯥꯅ ꯍꯥꯟꯅ ꯌꯦꯡꯂꯝꯕ ꯚꯤꯗꯤꯑꯣꯗꯨ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯂꯥꯛꯏ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯥꯔꯗꯨ ꯆꯤꯡꯊꯗꯨꯅ ꯌꯦꯡꯕꯗ ꯊꯥꯗꯣꯏꯒꯤ ꯅꯝꯕꯔꯗꯒꯤ ꯑꯣꯏꯔꯝꯃꯤ ꯃꯤꯁ ꯀꯣꯜ ꯄꯤꯔꯛꯏꯗꯨ꯫ ꯁꯣꯏꯔꯤ ꯖꯥꯠꯂꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯁꯣꯝꯗꯅꯤ ꯊꯥꯗꯣꯏꯗꯨ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯀꯣꯜꯕꯦꯛ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏ ꯃꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯏꯃꯥꯒꯤ ꯏꯁꯧ ꯇꯥꯕ ꯇꯟꯕꯒꯤ ꯑꯩ ꯀꯣꯜ ꯐꯥꯎꯗꯤ ꯇꯧꯔꯦꯗꯅ, ꯍꯣꯔꯦꯟ ꯃꯤꯁ ꯀꯣꯜꯗꯣ ꯃꯥꯏꯅ ꯎꯔꯒ ꯇꯧꯖꯔꯛꯁꯅꯤ꯫ ꯅꯨꯄꯥꯅꯤꯅ ꯁꯛꯇꯥ ꯑꯃꯛꯅꯤ꯫ ꯐꯣꯟꯗꯣ ꯑꯃꯨꯛ ꯃꯣꯟ ꯃꯌꯥꯗ ꯊꯝꯃꯤ, ꯑꯗꯨꯒ ꯕꯣꯏ ꯑꯃꯗ ꯀꯔꯤꯅꯣ ꯈꯔꯁꯨ ꯏꯔꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯀꯣꯜꯗꯨ ꯕꯦꯛ ꯇꯧꯗ꯭ꯔꯤ꯫ ꯃꯥꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯂꯦꯞꯇꯣꯞꯇꯨ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛ ꯑꯃꯒꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯣꯟꯗꯨꯗ ꯑꯃꯨꯛꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯂꯦꯞꯇꯦ ꯅꯨꯄꯤꯗꯨ꯫ ꯄꯨꯔꯥ ꯑꯩ ꯆꯤꯟꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯇꯣꯏꯅꯤ꯫ ꯅꯨꯄꯥ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯩꯅ ꯑꯗꯨꯝ ꯃꯤꯅꯩꯁꯦ ꯎꯁꯤꯠꯇꯅꯕꯅꯦꯕ ꯏꯃꯥꯅ ꯉꯟꯁꯤꯜꯂꯤꯁꯦ꯫ ꯅꯠꯇꯦ, ꯍꯧꯖꯤꯛ ꯄꯨꯡ 7 ꯇꯥꯔꯦ, ꯀꯗꯥꯏꯗ ꯆꯠꯇꯅ ꯀꯣꯜ ꯇꯧꯕ ꯇꯥꯍꯧꯗ꯭ꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯣꯏꯔꯣꯏ, ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯖꯨꯠ ꯆꯥꯕ ꯑꯣꯏꯔꯝꯃꯣꯏꯕ꯫ ꯃꯆꯤꯜꯗ ꯃꯥꯅ ꯊꯣꯛꯄ ꯃꯄꯥꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯃꯈꯨꯠꯇ ꯏꯔꯝꯕ ꯆꯦꯗꯨ ꯇꯥꯞ ꯊꯥꯗꯩ꯫
ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯊꯨꯅ ꯄꯥꯝꯍꯩꯕꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯄꯥꯝꯍꯩꯕꯗꯨ ꯊꯥꯗꯣꯏꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ ꯑꯗꯨꯒ ꯄꯥꯏꯈꯠꯂꯤ꯫ ꯍꯣꯏ, ꯑꯗꯨꯛ ꯌꯥꯝ ꯀꯛꯅꯕ꯭ꯔꯣ? ꯃꯤꯅ ꯀꯣꯜ ꯇꯧꯏ ꯈꯪꯉꯗꯤ ꯕꯦꯛ ꯍꯟꯕ ꯍꯩꯇ꯭ꯔꯣ? ꯅꯪꯒꯤꯁꯦ ꯅꯨꯄꯤꯅ ꯇꯧꯔꯛꯄ ꯉꯥꯏꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯪ ꯅꯨꯡꯁꯤꯔꯝꯃꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯕ? ꯃꯤꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ? ꯁꯤꯐꯥꯎ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧ ꯇꯥꯅꯤꯡꯗꯕꯩ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯗꯤꯃꯥꯟ ꯁꯥꯕꯤꯒ ꯇꯧꯔꯗꯅ ꯃꯤꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯅꯦ꯫ ꯅꯪ ꯅꯅꯥ ꯄꯪꯕ꯭ꯔꯣ? ꯃꯃꯥꯒ ꯁꯛꯁꯪꯗ ꯈꯔ ꯂꯥꯎꯅꯔꯒ ꯂꯥꯛꯄꯒ ꯅꯨꯄꯥꯁꯤꯁꯨ ꯃꯥꯅ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯕꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯜꯁꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯗꯗꯤ ꯊꯥꯗꯣꯏꯗꯨ ꯇꯤꯡ ꯁꯣꯛꯈ꯭ꯔꯦ꯫ ꯅꯥꯒ ꯂꯣꯏ ꯄꯪꯉꯤ꯫ ꯉꯥꯡꯒꯗꯕ ꯂꯣꯏꯔꯕꯣ? ꯊꯥꯗꯣꯏꯗꯣ ꯑꯗꯨꯃꯛ ꯐꯤꯡꯅ ꯉꯥꯡꯒꯗꯕ ꯂꯣꯏꯔꯕꯗꯤ ꯀꯩꯅꯣ? ꯅꯥ ꯄꯪꯉꯤꯕꯨ ꯀꯩꯅꯣꯕ? ꯀꯣꯜꯗꯣ ꯕꯦꯛ ꯇꯧꯕ ꯍꯩꯇ꯭ꯔꯣ? ꯑꯣ, ꯑꯩꯗꯤ ꯁꯣꯏꯕ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯈꯜꯂꯨꯕꯅꯤ꯫ ꯅꯣꯏ ꯅꯨꯄꯥꯁꯦ ꯀꯗꯔ ꯌꯥꯝ ꯍꯩꯌꯦ꯫ ꯆꯨꯝꯖꯥꯠꯅꯤ, ꯀꯗꯔ ꯌꯥꯝ ꯍꯩꯌꯦꯗꯣ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯍꯦ, ꯅꯣꯛꯁꯤꯟꯅꯅꯣ꯫ ꯑꯩꯒꯤꯁꯦ ꯏꯃꯥꯅ ꯀꯣꯜ ꯇꯧꯕꯅ ꯍꯥꯏꯕꯒꯤ ꯇꯧꯔꯛꯄꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯅꯣ? ꯀꯣꯜ ꯇꯧꯔꯛꯂꯕꯅꯤꯅ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯝꯃꯅꯤ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯂꯩꯇꯦ꯫ ꯅꯪꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯂꯩꯇꯦ꯫ ꯀꯣꯜ ꯇꯧꯈꯛ ꯍꯥꯏꯕꯅꯤꯅ ꯀꯣꯜꯁꯨ ꯇꯧꯔꯦ, ꯑꯗꯨꯅ ꯊꯝꯃꯒꯦ꯫ ꯑꯦ, ꯊꯨꯃꯟꯗ꯭ꯔꯣ? ꯉꯥꯏꯈꯨꯋꯣ, ꯀꯩ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯄꯥꯝꯍꯩꯕ ꯃꯇꯣꯝꯇ ꯁꯣꯠꯂꯤ꯫ ꯅꯍꯥꯟꯗꯤ ꯐꯅ ꯇꯞꯈꯤꯕꯒꯨꯝ ꯇꯧꯗꯥꯏꯅꯦ꯫ ꯉꯁꯤꯒꯤꯁꯤꯗꯤ ꯅꯠꯇꯦ, ꯁꯤꯕꯨ ꯒꯟꯖꯥꯒ ꯄꯥꯏꯔꯨꯔꯖꯥꯠꯂꯣ? ꯑꯗꯨꯁꯨ ꯃꯥꯟꯗꯦ꯫ ꯍꯦ, ꯀꯩꯅꯣ? ꯒꯟꯖꯥ ꯑꯗꯨꯗ ꯀꯥꯏꯅ ꯄꯜꯂꯤꯗꯣ ꯍꯥ? ꯒꯟꯖꯥ ꯊꯛꯑꯦ ꯍꯥꯏꯔꯣ? ꯑꯣꯏꯔꯝꯅꯤ, ꯃꯥꯜꯂꯦꯕ꯫ ꯅꯈꯣꯟꯅꯤ ꯐꯩ ꯐꯥꯏꯔꯗꯅ꯫ ꯊꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯌꯥꯔꯦ, ꯍꯣꯔꯦꯟ ꯏꯃꯥꯅ ꯍꯪꯉꯒ ꯀꯣꯜ ꯇꯧꯔꯛꯏ ꯋꯥꯔꯤ ꯁꯥꯏꯅ ꯍꯥꯏꯌꯨ꯫ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯀꯅꯤꯕ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯗꯣ ꯀꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯌꯥꯔꯦ, ꯑꯩ ꯊꯝꯃꯒꯦ꯫ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯃꯆꯤꯟꯗꯨ ꯄꯦꯗ꯭ꯔꯣꯡ ꯄꯦꯗ꯭ꯔꯣꯡ ꯉꯥꯡꯂꯝꯂꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯈꯤ꯫ ꯄꯥꯝꯍꯩꯕꯗꯤ ꯇꯁꯦꯡꯅ ꯉꯥꯏꯍꯥꯛ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯃꯤ ꯑꯣꯟꯅꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯊꯝꯈꯤꯕꯗꯨꯗꯒꯤ ꯁꯨꯛꯇꯨꯅ ꯂꯩꯔꯤꯕ ꯃꯥꯏꯊꯣꯡꯗꯨ ꯃꯁꯤ ꯂꯦꯡꯗꯦ꯫ ꯏꯉꯥꯎ ꯉꯥꯎꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤꯗꯨꯅ ꯇꯧꯔꯝꯂꯤꯕ ꯁꯞꯇ꯭ꯔꯗꯨꯅ꯫ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯊꯩ꯫ ꯊꯥꯖꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯍꯥꯏꯅ ꯁꯦꯚ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯅꯤ ꯍꯧꯖꯤꯛꯇ ꯀꯣꯜ ꯇꯧꯔꯛꯂꯝꯕꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯔꯤꯕꯗꯨ꯫ ꯅꯝꯕꯔ ꯂꯥꯜꯂꯕ꯭ꯔꯥ ꯑꯣꯟꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯗꯨꯕꯅꯤ, ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯃꯨꯛ ꯃꯥꯅ ꯇꯧꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯔ ꯈꯜꯂꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯨꯗꯗꯤ ꯃꯑꯣꯡ ꯑꯃ ꯇꯥꯗ꯭ꯔꯦ ꯈꯟꯅ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯒ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫